ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯧ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯂꯣꯏꯅꯕꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯉꯥꯎ ꯈꯔ ꯊꯤ꯫ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯂꯥꯏꯖꯗꯨ ꯃꯇꯥ ꯊꯣꯏꯅꯨꯒ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡꯁꯤꯡꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯣꯏꯅꯨꯒ ꯂꯥꯏꯖꯒꯁꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯌꯥꯎꯔꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯈꯨꯠ ꯃꯆꯥꯗꯨ ꯊꯤꯟꯗꯨꯅ, "ꯏꯆꯦ ꯂꯥꯏꯖ, ꯅꯪ ꯁꯤꯔꯦ, ꯅꯪ ꯁꯤꯔꯦꯕ! ꯁꯤꯒꯤ ꯅꯨꯡꯁꯤꯗ ꯊꯦꯡꯉꯝꯃꯦ, ꯅꯪ ꯁꯤꯔꯦ!" ꯂꯥꯏꯖ ꯄꯤꯛꯇ꯭ꯔꯨꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯗꯨꯅ, "ꯍꯦ ꯄꯤꯛꯇ꯭ꯔꯨ, ꯑꯩ ꯀꯔꯥꯏꯁꯤ ꯑꯉꯥꯡꯅꯤꯅ ꯃꯤꯅꯝ ꯏꯆꯥ ꯍꯦꯛ ꯆꯥꯗꯅ, ꯃꯤꯅꯝ ꯌꯥꯝ ꯆꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯥꯍꯨꯝꯗꯨꯗ ꯈꯨꯄꯥꯛꯁꯤꯡ ꯊꯥꯔꯛꯇꯅ ꯅꯪ ꯈꯪꯗ꯭ꯔꯤꯌꯦ? ꯑꯩꯗꯤ ꯃꯤꯅꯝ ꯆꯥꯗꯦ, ꯑꯁꯦꯡꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦ꯫ ꯏꯆꯦ ꯂꯥꯏꯖꯅꯤꯅꯦ ꯃꯤꯅꯝ ꯆꯥꯔꯤꯗꯤ!" "ꯍꯦ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯕꯤ ꯍꯩꯀ꯭ꯔꯨ ꯃꯔꯨꯃꯨꯛ ꯆꯥꯎꯕꯤ ꯑꯉꯥꯡ, ꯑꯩꯕꯨ ꯃꯤꯅꯝ ꯆꯥꯏ ꯀꯩꯁꯨ ꯍꯥꯏꯕ ꯁꯥꯔꯗꯅ ꯅꯪ ꯅꯅꯥꯗꯨ ꯊꯥꯗꯠꯂꯨꯔꯥ ꯍꯥ?" ꯊꯣꯏꯅꯨꯅ, "ꯃꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯃꯤꯅꯝ ꯌꯥꯝ ꯆꯥꯕꯅꯤ, ꯃꯁꯦ ꯍꯌꯦꯡꯈꯩ ꯁꯥꯟꯅꯕ ꯌꯥꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦ." ꯄꯤꯛꯇ꯭ꯔꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ, "ꯃꯤꯅꯝ ꯆꯥꯔꯤꯗꯤ ꯑꯩ ꯅꯠꯇꯦꯅꯦ ꯈꯪꯕ꯭ꯔꯣ? ꯅꯣꯏ ꯑꯅꯤꯅꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯃꯔꯛꯁꯤꯗ ꯁꯥꯟꯅꯕ ꯌꯥꯎꯔꯒ ꯃꯤꯅꯝ ꯆꯥꯔꯤꯗꯣ ꯑꯩ ꯈꯪꯉꯝꯃꯣꯏꯅ ꯈꯜꯂꯤꯔꯣ?" ꯊꯣꯏꯅꯨꯅ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯝ ꯌꯦꯡꯉꯨꯅꯤ ꯃꯁꯤ, ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯛꯄꯕꯨ!" ꯑꯗꯨꯝꯅ ꯈꯠꯅꯔꯤꯉꯩ ꯇꯣꯝꯆꯧꯗꯣ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯏꯄꯥꯒꯤ ꯂꯥꯏꯖ, ꯅꯪꯕꯨ ꯁꯥꯟꯅꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ? ꯆꯥꯛ ꯂꯣꯏꯔꯦꯅꯦ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ." "ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯍꯧꯔꯕ꯭ꯔꯣ ꯄꯥꯕ?" "ꯂꯣꯏꯍꯧꯔꯦ." "ꯑꯩꯈꯣꯏꯒꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ?" "ꯏꯄꯥꯅ ꯏꯆꯥꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯊꯣꯡꯂꯝ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯝꯂꯕꯅꯤ." ꯂꯥꯏꯖ ꯁꯨꯒꯠꯇꯨꯅ, "ꯄꯥꯕ, ꯑꯩ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ, ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ, ꯉꯥ ꯊꯣꯡꯉꯣ ꯄꯥꯕ." "ꯍꯩ, ꯍꯧꯖꯤꯛꯀꯤꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕꯁꯤ ꯆꯥꯎꯔꯁꯤ, ꯉꯥꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯄꯥ ꯊꯣꯡꯂꯒꯦ." "ꯄꯥꯕꯒꯤꯗꯤ ꯑꯗꯨꯝ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯍꯣꯔꯦꯟ ꯊꯣꯡꯁꯨ ꯊꯣꯡꯉꯣꯏ." "ꯏꯄꯥꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯆꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯉꯥꯗꯣ ꯁꯣꯏꯗꯅ ꯊꯣꯡꯒꯦ." ꯂꯥꯏꯖ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯇꯥ ꯊꯣꯏꯅꯨ, ꯑꯩꯈꯣꯏ ꯄꯥꯕꯅ ꯆꯥꯛ ꯂꯣꯏꯔꯦꯌꯦ, ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯆꯥꯎꯔꯁꯤ, ꯑꯗꯨꯒ ꯅꯣꯏꯗ ꯑꯃꯨꯛ ꯆꯥꯅꯕ." "ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯒ ꯂꯥꯏꯖꯒꯗꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ, "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤꯗꯤ ꯐꯥꯔꯦ ꯍꯥꯏꯕꯕꯨ ꯑꯉꯥꯡꯒꯨꯝꯅ ꯇꯧꯔꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯁꯨ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯤꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯎꯕꯗ ꯀꯦꯊꯕꯤꯅ ꯀꯦꯊꯁꯤꯟꯅꯗꯅ, "ꯗꯥꯗꯥ, ꯅꯆꯜꯒꯤ ꯉꯥꯁꯦ ꯑꯝꯇ ꯂꯩꯕꯤꯈꯨꯋꯣ, ꯂꯩꯕꯤꯈꯣ ꯂꯥꯎꯋꯣ." ꯇꯣꯝꯆꯧꯁꯨ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯗꯥꯗꯥ, ꯀꯔꯝꯕ ꯉꯥ ꯌꯦꯡꯁꯤꯒꯦ?" "ꯕꯦꯝꯃ, ꯉꯥ ꯃꯆꯥ ꯑꯝꯇ ꯂꯧꯒꯦ, ꯌꯥꯝ ꯆꯥꯎꯕ ꯉꯥꯁꯨ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ, ꯆꯥꯕꯤꯅꯕ ꯂꯩꯇꯦ." "ꯀꯔꯤꯅꯣꯗ ꯇꯥꯗ, ꯉꯥ ꯃꯆꯥꯁꯤꯗꯤ ꯆꯥꯕ ꯍꯥꯎꯔꯣꯏꯌꯦ, ꯑꯆꯧꯕꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯕꯤꯌꯨ, ꯍꯌꯦꯡ ꯉꯥꯔꯦꯜ ꯆꯥꯅꯅꯕ." "ꯍꯣꯏ, ꯑꯆꯧꯕꯗꯣ ꯍꯦꯛ ꯄꯤꯔꯣ." ꯀꯦꯊꯕꯤꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯉꯥꯗꯨꯕꯨ ꯇꯣꯝꯆꯧꯗ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯀꯦꯊꯕꯤꯗ ꯄꯤ꯫ ꯀꯦꯊꯕꯤꯅ, "ꯑꯗꯣ ꯇꯥꯗꯕꯨ ꯀꯔꯥꯏꯗꯒꯤꯅꯣ?" "ꯕꯦꯝꯃ, ꯅꯪ ꯇꯥꯗꯁꯦ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯇꯥꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ. ꯏꯆꯥꯅꯨꯄꯤꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯃꯟꯗꯅ ꯉꯥ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤ." "ꯇꯥꯗꯒꯤꯕꯨ ꯑꯉꯥꯡ ꯀꯌꯥꯅꯣ?" "Ica nupi makhaktan ipa isa kakta leibani. Hai sibu tada isedi nasidi taimong pal thadokri. Yam nungai ti tada na mahang masi yam nungai tabani. Ai su tada ipuroi bilai kitri. Tada gidi haina haina isa nupi ama leiri. Ai gidi isa su amata yahodri. Madudi nang de uzik kanaga leiminari ba. Itom ta lei tada. Adu tada marak marakta nasalgi potpham na lakpiyu awa nungai wari sasi. Hoi laki ngasigidi nang tada sanaba tawraki. Hoi tada satpiro. Tomsaw su satkirami. Kethabigi potpham thangnana phamliba ibe leina. Kethabiya hausiki haldo. Kulladu da sel paibada hainari bahal. Lau singa yam laikraba hal. Kethabi mabukningda sumna khalli. Adudi asiki halase. Kethabiye gi kita sinabido. Tawduna yekta pharake. Ai punsise waso wamankri. Ipuroibaduna yu thakmandana nganta sidokri. Asi khanduna lairami Kethabido.
ꯇꯣꯝꯆꯧꯅ ꯉꯥ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯔꯨꯞ ꯏꯕꯣꯍꯜꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯇꯣꯝꯆꯧꯕꯨ ꯎꯕꯗ "ꯏꯇꯥꯎ ꯇꯣꯝꯆꯧ, ꯅꯪꯕꯨ ꯀꯔꯣꯝꯗ ꯆꯠꯂꯨꯕꯅꯣ?" "ꯏꯇꯥꯎ, ꯑꯩꯁꯤ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯔꯨꯕꯅꯤ꯫ ꯏꯇꯥꯎꯗꯤ ꯀꯔꯣꯝꯗꯒꯤꯅꯣ? ꯏꯇꯥꯎꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦ." "ꯑꯩꯁꯨ ꯃꯤ ꯑꯃ ꯎꯅꯔꯨꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯂꯅꯤꯅꯦ?" "ꯐꯥꯔꯦ ꯏꯇꯥꯎ, ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯍꯧꯖꯤꯛꯁꯨ ꯏꯆꯥꯅꯨꯄꯤꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯑꯉꯥꯡꯅ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯅ ꯑꯉꯥꯡꯅ ꯁꯥꯟꯅꯒꯅꯨ ꯍꯥꯏꯕꯁꯨ ꯂꯧꯗꯦ꯫ ꯃꯃꯥꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯐꯔꯝꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯥꯎ, ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤ." "ꯀꯔꯥꯏꯗꯒꯤꯅꯣꯗ ꯏꯇꯥꯎ? ꯅꯪꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯕ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯇꯥꯎꯁꯨ ꯑꯣꯟꯊꯣꯛꯄ." "ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯇꯥꯎꯒꯤ ꯐꯅꯅꯕꯅꯤ꯫ ꯏꯆꯥ ꯂꯥꯏꯖꯁꯨ ꯃꯃꯥ ꯑꯃ ꯐꯪꯂꯕꯗꯤ ꯍꯔꯥꯎꯖꯔꯅꯤ꯫ ꯏꯆꯥ ꯂꯥꯏꯖꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯁꯦꯝꯗꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯇꯥꯎ." ꯇꯣꯝꯆꯧꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯏꯕꯣꯍꯜꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯒ ꯇꯣꯝꯆꯧꯒꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ "ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕꯗꯨꯕꯨ ꯀꯔꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯁꯥꯟꯅꯔꯨꯕꯒꯤ ꯈꯔꯒ ꯋꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯑꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯂꯥꯏꯖꯗꯨ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯆꯧꯁꯨ ꯉꯥ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯄꯥꯅ ꯌꯥꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯉꯥꯗꯨ ꯎꯕꯗ ꯍꯔꯥꯎꯅ "ꯑꯩꯌꯥ, ꯉꯥꯅꯦ!" ꯂꯥꯏꯖ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯎꯞꯇꯨꯅ ꯇꯥꯏ ꯂꯥꯏꯖ ꯁꯨꯒꯠꯇꯨꯅ꯫ "ꯑꯣꯏ ꯃꯥ, ꯅꯆꯥ ꯁꯤꯔꯦ!" ꯇꯣꯝꯆꯧꯁꯨ ꯃꯆꯥꯅ ꯇꯨꯈꯤꯕꯗꯨꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯄꯥꯒꯤ ꯂꯥꯏꯖ, ꯏꯆꯥꯕꯨ ꯁꯣꯛꯄ꯭ꯔꯣ? ꯅꯃꯤꯠ ꯅꯅꯥꯗꯨ ꯈꯔ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ? ꯑꯣꯟꯊꯣꯛꯅ ꯅꯃꯤꯠ ꯊꯛꯈ꯭ꯔꯦ." ꯂꯥꯏꯖ ꯁꯨꯒꯠꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯃꯣꯠꯂꯤꯕꯗꯨ ꯀꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯁꯨ ꯌꯦꯡꯂꯒ ꯆꯦꯜꯂꯛꯏꯅꯤ ꯄꯥꯕ꯫ ꯀꯔꯥꯏꯗꯒꯤ ꯅꯨꯡ ꯅꯣꯝꯃ ꯂꯩꯔꯝꯗꯅ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯅꯨꯡ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯡꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯡꯅꯤ꯫ ꯑꯁꯤꯗ ꯂꯪꯊꯣꯛꯈ꯭ꯔꯒ ꯐꯗꯧꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯁꯥꯎꯅ ꯅꯨꯡ ꯑꯗꯨꯕꯨ ꯈꯨꯟꯗꯨꯅ ꯂꯥꯛꯇꯅ ꯍꯦꯛꯇ ꯂꯪꯏ꯫ ꯈꯪꯍꯧꯗꯦ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯥꯟꯖꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯍꯦꯛ ꯄꯥꯜꯂꯤ꯫ ꯃꯥꯟꯖ ꯃꯔꯥꯏꯕꯛ ꯑꯗꯨ ꯄꯥꯏꯗꯨꯅ "ꯁꯣꯏꯕ ꯁꯤꯔꯦ!" ꯃꯥꯟꯖꯅ ꯂꯥꯎꯕꯗꯨ ꯇꯥꯔꯒ ꯇꯣꯝꯆꯧꯒ ꯂꯥꯏꯖꯒꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯇꯣꯝꯆꯧ ꯃꯈꯨꯠꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯂꯥꯎ, ꯏꯄꯥꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ." ꯂꯥꯏꯖ ꯀꯤꯅ "ꯄꯥꯕꯥ, ꯑꯩ ꯇꯜꯂꯤ, ꯅꯇꯣꯝꯗ ꯆꯠꯂꯨ." "ꯑꯩ ꯃꯤꯉꯣꯟꯗ ꯅꯪꯅ ꯊꯣꯝꯂꯒ ꯇꯜꯂꯦꯗꯤ ꯀꯔꯤ? ꯏꯄꯥꯒ ꯆꯠꯇꯨꯅ ꯁꯣꯏꯕꯅꯤ ꯍꯥꯏꯔꯤꯁꯤ ꯂꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯁꯨ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯄꯥꯒꯤ ꯇꯨꯡꯗ ꯀꯤꯅ ꯀꯤꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯟꯖꯗꯨ ꯃꯔꯥꯏꯕꯛ ꯑꯗꯨ ꯅꯨꯡꯅ ꯊꯣꯝꯂꯛꯄꯒꯤ ꯏ ꯈꯔ ꯊꯣꯛꯂꯝꯃꯤ꯫ ꯃꯥꯟꯖ ꯁꯥꯎꯅ "ꯀꯅꯥ ꯑꯩꯉꯣꯟꯗ ꯅꯨꯡꯅ ꯊꯣꯝꯂꯛꯂꯤꯕꯁꯦ? ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯔꯣ." ꯇꯣꯝꯆꯧꯅ "ꯏꯕꯨꯡꯉꯣ, ꯁꯣꯛꯄ꯭ꯔꯥ?" ꯃꯥꯟꯖ ꯁꯥꯎꯅ "ꯀꯩꯅꯣꯗ ꯈꯨꯔꯥ, ꯂꯥꯏꯕꯛꯇ ꯏ ꯊꯣꯛꯂꯤꯕꯁꯤꯕꯨ ꯎꯗ꯭ꯔꯣ?" "ꯎꯏꯅꯦ ꯎꯏꯅꯦ." ꯃꯥꯟꯖ ꯈꯔ ꯐꯤꯡꯅ "ꯑꯗꯨꯒ ꯁꯣꯛꯄ꯭ꯔꯥ ꯍꯪꯂꯤꯕꯗꯨꯅ ꯀꯔꯤꯒꯤ? ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯅꯨꯡꯅ ꯊꯣꯝꯂꯛꯏꯕꯗꯨ ꯈꯨꯔꯥꯅꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯤ꯫ ꯇꯣꯝꯆꯧꯅ "ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯑꯩꯅ ꯊꯣꯝꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯁꯣꯏꯕꯗꯒꯤ ꯊꯣꯝꯈꯤꯕꯅꯤ꯫ ꯕꯦꯝꯃ, ꯅꯕꯨꯡꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ." ꯂꯥꯏꯖ ꯀꯤꯅ ꯃꯄꯥꯒꯤ ꯇꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯤꯠꯇꯨ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ "ꯏꯕꯣ, ꯑꯩꯗꯣ ꯁꯣꯏꯈꯤꯕꯅꯤ. ꯏꯕꯨꯡꯅ ꯊꯣꯡꯒ ꯌꯥꯎꯅ ꯊꯣꯝꯈꯤꯕ ꯅꯠꯇꯦ." ꯃꯥꯟꯖꯗꯤ ꯂꯥꯏꯖꯕꯨ ꯎꯕꯗ ꯑꯅꯥꯕꯒꯤ ꯆꯩꯅꯥꯒ ꯂꯣꯏꯅ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯁꯥꯎꯔꯝꯕꯗꯨꯁꯨ ꯐꯈꯤꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ? ꯉꯁꯥꯏꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯆꯥꯅꯨꯄꯤꯗꯒ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯃꯥꯒꯤꯁꯤꯕꯨ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯄꯥꯝꯂꯤꯕ ꯖꯥꯠꯂꯥ?" ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯆꯧꯗꯣ ꯈꯧꯗꯦꯝꯂꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯈꯧꯗꯦꯝꯂꯛꯄꯗꯨꯗ ꯃꯥꯟꯖꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯟꯖ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯁꯥꯎꯗꯦꯗ, ꯁꯣꯏꯗꯅ ꯄꯥꯟꯕꯕꯨ ꯑꯩꯅ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ?" ꯂꯥꯏꯖꯗꯣ ꯃꯥꯟꯖꯅ ꯁꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯅ "ꯁꯥꯎꯗꯦꯕ, ꯑꯩꯗꯤ ꯏꯕꯨꯡꯅ ꯁꯥꯎꯔꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯦ." "ꯄꯥꯈꯠꯀꯅꯨ, ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ." ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯕꯦꯝꯃ, ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯎ. ꯏꯕꯨꯡꯉꯣꯁꯨ ꯁꯥꯎꯗꯦ ꯍꯥꯏꯔꯕꯅꯤꯅ." "ꯍꯣꯏ ꯄꯥꯕ." ꯇꯣꯝꯆꯧꯒ ꯂꯥꯏꯖꯒꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯟꯖ ꯂꯥꯏꯖꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ "ꯃꯁꯛꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ, ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎ. ꯑꯩꯗꯤ ꯃꯃꯤꯡꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦꯗꯅ."
ꯀꯟꯅꯗꯤ ꯍꯌꯦꯡꯁꯨ ꯂꯨꯝꯕ ꯂꯥꯛꯀꯦ ꯑꯁꯤ ꯈꯟꯅ ꯃꯥꯟꯖꯗꯨ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯆꯧꯅ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯗꯨꯅ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯂꯥꯏꯖꯗꯤ ꯃꯕꯨꯛꯇꯨ ꯀꯥꯏꯕ ꯃꯈꯩ ꯆꯥꯔꯝꯃꯤ ꯏꯟꯁꯥꯡꯁꯤꯗꯤ ꯍꯥꯎꯋꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯕꯥꯕꯥ ꯑꯩ ꯇꯨꯝꯅꯤꯡꯉꯤ ꯇꯨꯝꯃꯨꯔꯒꯦ ꯍꯣꯏ ꯆꯥꯔꯕꯅꯤꯅ ꯇꯨꯝꯂꯨꯔꯣ ꯏꯄꯥ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯍꯧꯈꯤꯒꯦ ꯂꯥꯏꯖꯗꯣ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯧ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯆꯥꯛ ꯇꯣꯛꯂꯕꯅꯤꯅ ꯍꯧꯒꯠꯈ꯭ꯔꯦꯅꯦ ꯃꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯉꯥꯡꯕ ꯁꯛꯄꯁꯨ ꯂꯧꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯇꯧꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯕꯦꯇꯣꯝꯕꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤꯗ ꯑꯩꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯉꯥꯡꯅꯕꯗ ꯋꯥꯔꯦꯅꯦ ꯀꯔꯤꯒꯤ ꯉꯟꯇꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯕꯦꯇꯣꯝꯕꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯗꯣ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯊꯨꯠ ꯊꯨꯠ ꯇꯧꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯆꯧ ꯑꯗꯣ ꯀꯦꯊꯕꯤꯒꯤ ꯉꯥ ꯌꯣꯟꯐꯝꯗ ꯂꯥꯛꯂꯝꯃꯤ ꯀꯦꯊꯕꯤ ꯇꯣꯝꯆꯧꯕꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯝꯃꯤ ꯀꯦꯊꯕꯤ ꯀꯦꯔꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯗꯥ ꯀꯔꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯅꯪ ꯇꯥꯗꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯦꯊꯕꯤ ꯀꯦꯊꯕꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯅꯤ ꯍꯥꯏꯕ ꯇꯥꯗꯥ ꯅꯆꯜꯗꯤ ꯇꯥꯗꯅ ꯅꯆꯜꯕꯨ ꯀꯥꯎꯕꯤꯔꯝꯃꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯦ ꯇꯣꯝꯆꯧ ꯅꯣꯛꯂꯗꯨꯅ ꯀꯔꯤꯒꯤ ꯀꯥꯎꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯗ ꯑꯗꯨ ꯀꯦꯊꯕꯤ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯇꯥꯗ ꯀꯦꯊꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ ꯃꯥꯁꯦ ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯦ ꯑꯗꯨꯅ ꯃꯃꯥ ꯑꯃ ꯊꯤꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤ ꯐꯩ ꯀꯩꯅꯣ ꯇꯥꯗꯗꯨꯗꯤ ꯇꯣꯝꯆꯧ ꯏꯀꯥꯏ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯁꯦ ꯅꯪꯅ ꯑꯣꯏꯕꯤꯔꯣꯗꯅ ꯀꯦꯊꯕꯤ ꯇꯣꯝꯆꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯦꯊꯕꯤꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯦꯊꯕꯤ ꯅꯣꯛꯂꯒ ꯑꯣꯏꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯇꯥꯗ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯆꯧ ꯀꯦꯊꯕꯤꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨꯒ ꯀꯦꯊꯕꯤꯒꯗꯨ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯊꯦꯝꯕꯨꯡ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦ ꯂꯥꯏꯖ ꯏꯆꯦ ꯊꯣꯏꯅꯣ ꯏꯄꯨ ꯆꯥꯎꯕ ꯌꯦꯡꯈꯣꯜꯗ ꯍꯩꯀ꯭ꯔꯨ ꯌꯥꯝꯅ ꯄꯥꯜꯍꯧꯏ ꯂꯥꯏꯖ ꯑꯁꯦꯡꯕꯔ ꯊꯦꯝꯕꯨꯡ ꯅꯪꯅ ꯍꯥꯏꯗꯣ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯗꯕꯅꯤ ꯈꯪ ꯑꯁꯦꯡꯕꯅꯤ ꯆꯦ ꯂꯥꯏꯖ ꯑꯩꯅ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯊꯣꯏꯅꯨꯅ ꯏꯇꯥ ꯂꯥꯏꯖ ꯏꯄꯨ ꯆꯥꯎꯕ ꯍꯣꯏꯗꯒꯤ ꯍꯩꯀ꯭ꯔꯨꯗꯣ ꯍꯦꯛꯂꯒ ꯁꯨꯔꯒ ꯆꯥꯁꯤ ꯍꯣꯏ ꯆꯥꯁꯤ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯊꯣꯏꯅꯨꯒꯅ ꯂꯨꯆꯤꯡꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯂꯝꯃꯤ ꯁꯝꯕꯜ ꯑꯗꯨ ꯂꯤꯠꯇꯨꯅ ꯆꯪꯂꯛꯏ ꯊꯣꯏꯅꯨꯅ ꯇꯣꯅꯥꯡ ꯅꯪꯅ ꯎ ꯀꯥꯕ ꯈꯔ ꯅꯪ ꯀꯥꯔꯒ ꯍꯩꯀ꯭ꯔꯨꯁꯦ ꯑꯃꯨꯛꯇ ꯍꯦꯛꯎꯁꯣ ꯍꯣꯏ ꯏꯆꯦ ꯊꯣꯏꯅꯨ ꯇꯣꯟꯗꯥꯡꯗꯨ ꯌꯣꯡꯅ ꯎ ꯀꯥꯕꯗꯧꯅ ꯅꯞ ꯅꯞꯇꯨꯅ ꯀꯥꯔꯝꯃꯤ ꯑꯗꯨꯒ ꯍꯩꯀ꯭ꯔꯨꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯃꯈꯥꯗ ꯊꯥꯗꯔꯛꯏ ꯇꯣꯟꯗꯥꯡꯅ ꯊꯥꯗꯔꯛꯂꯤꯕ ꯍꯩꯀ꯭ꯔꯨꯁꯤꯡ ꯑꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯈꯨꯜꯂꯝꯃꯤ ꯆꯥꯎꯕꯗꯨ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯏ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤꯗꯨꯗ ꯌꯦꯡꯂꯨꯕꯗ ꯇꯣꯟꯗꯥꯡꯅ ꯌꯣꯡꯗꯧꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯥꯎꯕ ꯁꯥꯎꯅ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥ ꯀꯅꯥꯅꯣ ꯍꯩꯀ꯭ꯔꯨ ꯍꯨꯔꯥꯜꯂꯤꯕꯗꯣ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯆꯥꯎꯕꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯒ ꯂꯥꯏꯖꯒꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯂꯝꯗꯨꯅ ꯁꯝꯕꯜ ꯑꯗꯨ ꯀꯥꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯁꯝꯕꯜ ꯑꯗꯨ ꯂꯤꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯥꯎꯕ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ ꯂꯥꯏꯖꯒ ꯊꯣꯏꯅꯨꯒꯗꯨ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯏꯖ ꯑꯉꯥꯡꯁꯤꯡꯗꯣ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯏꯄꯨ ꯆꯥꯎꯕꯒꯤ ꯊꯥꯎ ꯇꯩꯕ ꯂꯤꯆꯩꯗꯣ ꯆꯥꯔꯝꯃꯅꯤ ꯊꯣꯏꯅꯨꯅ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯩꯀ꯭ꯔꯨꯁꯤꯡꯁꯦ ꯅꯣꯏꯗ ꯑꯣꯏꯅ ꯁꯨꯔꯒ ꯆꯥꯎꯔꯁꯦ ꯑꯩꯈꯣꯏꯗ ꯆꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯆꯤꯟ ꯀꯕꯣꯛ ꯄꯣꯛꯄꯤ ꯀꯕꯣꯛ ꯂꯩꯅ ꯑꯃꯨꯛ ꯄꯣꯛꯊꯔꯛꯀꯅꯤ ꯅꯣꯏ ꯄꯥꯕꯗꯤ ꯅꯪꯅ ꯇꯧꯕꯗ ꯀꯩꯝꯇ ꯉꯥꯡꯕꯤꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯈꯤꯇꯪ ꯇꯧꯕ ꯌꯥꯗꯦ ꯉꯥꯡꯗꯣꯏ ꯍꯥꯟꯅ ꯍꯦꯛꯇ ꯃꯌꯥ ꯀꯥꯔꯒ ꯂꯩ ꯑꯁꯦꯡꯕ ꯅꯣꯏ ꯏꯃꯥꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯇ꯭ꯔꯤꯗꯣ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯅꯣꯏ ꯏꯃꯥꯗꯨ ꯇꯟꯕꯒꯤꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯅ ꯂꯥꯏꯖ ꯍꯣꯏꯒꯤ ꯌꯨꯝꯁꯨ ꯌꯧꯔꯗꯨꯅ ꯍꯩꯀ꯭ꯔꯨꯗꯨ ꯁꯨꯗꯨꯅ ꯆꯥꯅꯕ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯆꯧꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯡꯗ ꯍꯩ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯗꯨꯅꯕꯨ ꯀꯅꯥꯗꯒꯤ ꯍꯨꯔꯥꯜꯂꯛꯂꯤꯕꯅꯣ ꯂꯥꯏꯖ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯏꯄꯨ ꯆꯥꯎꯕ ꯍꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯣꯏꯅꯦ ꯄꯥꯕ ꯍꯩꯃ ꯃꯁꯤꯡ ꯐꯠꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯗꯨꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯨꯔꯥꯜꯂꯨꯔꯤꯕ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯅ ꯍꯩꯗꯨ ꯆꯥꯅꯤꯡꯂꯕꯁꯨ ꯏꯄꯥꯗ ꯍꯥꯏꯌꯨ ꯏꯄꯥ ꯂꯩꯒꯦ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯨꯔꯥꯟꯒꯅꯨ ꯀꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯄꯥꯕ ꯂꯩꯔꯒ ꯆꯥꯕꯗꯣ ꯍꯥꯎꯇꯦ ꯍꯨꯔꯥꯜꯂꯒ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯅꯠꯇ꯭ꯔ ꯏꯇꯥ ꯊꯣꯏꯅꯣ ꯃꯥꯅꯦ ꯈꯨꯔꯥ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯌꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯑꯅꯤꯁꯦ
Paba nang su ita thoino gi mama dong na pit pit ngang lan hai sia ngak ta sa ge paba sang bi kro ho paba sang lagi asi hai tu na tum sau adu imung de sang khiram lai zan ita nasi di hai kru asu ba sia hau chane hau ita mata ani du hai kru asu bu du saram no magi no mit ni tum sau na ke thabi bu magi yum da pu du na lai sedi mapana nupi ma pu du na lak bu du ubada tingak tingak yeng du na paba nupi asibu kanan ai khoi gi thabak su na ba mi thama du ro paba lai zaki wa du ta bada ke thabi du mabuk ning da song ning lam ipa gi bema mahak si nangi na mani isa na ima ko bu phang da lei bu du nungai da du na ipa na ma bu nangi ma oil lage hai du na purak li bani Laiza mapa gi wa du ta bada ma yam na harau zaram ma bu ai gi ma ne ba Laiza khonjel adu kan ho le kai ekoi pa bana ai gi ma ton pure akoi ma ton pure tom song nok la du ipa gi Laiza nang mu law ganu na ma si mu du pusin du na sang pa ba nga lai ru ke hoi pa ba ima to an la oi mung sang se asi hai du na Laiza na ke thabi bu kon du na imung de sang ki tom so masan harau za bu du uraga penjaram Tom song na nga lay du na ke thabi bu thong halam asum na makoy hum sak adu samin naram paba na thong ba nga thong ba dagi ima to na thong ba nga thong ba ne he na mahaw lay haw si heli ke thabi nuk ning da na no I ke thabi na di lai zabu mabuk thok ki masa na tabani na nung siram te Tom song nok laga sidagi di na ma na dum thong laga da bani sar ok trasu ipa hapake paba ai di oi ima ton gi hapiyo ke thabi nok sin na du Ima su o eda asumna sa ising tok laduna Laiza su tumba sang kirami lukak sa gum singdu ke thabi na sing ba tarami ke thabi mabuk ningda mathi bong se bong kalai kai sarak haukatuna sathi ai banita thokang siroi dawi dai di ke thabi du mathanda pro hek sak lammi matam khara di ke thabi du aphabi sa du na leirami adu bu khara leibagadi magi aseng masak adu uthorak lammi ke thabi na Laiza bu thina tawba hauraklam Laiza su araiba nupi nati aduna mama ton gi hekta khatnaram tom saudi nupi ya tombi thiraga khara phagadra haina khaluban adubu nupi ya tombi thiraga ni hena matha saram ke thabi du nusa thoklaba kana du da haugatlam sumang thelong adu pumsai sai duna leiram badu ubada ke thabi sauna hausik phawba kari ek tawram di haibani nati imung asibu aina trabadi mi amta leitrabra haibani Aini yum asi lakli basya minai oiruragi haido lakpa ka chap anakre ke thabi na mangol adu da lep tu na ngang li badu Laiza su tara du na imung da ki prep thoklak tu na ho kari no ayuk sida kwa khong badong na khong li basi ba taning da bana loire ke thabi saw kariya ai bu kwa kai na haibu su sani nya nang na khazai du khupak sina on na thawra ha Laiza thawni se ngamadi thaw ba ke thabi saw Masige ngang siya, ni kaya da usit jibu niya mo. Hey, ay sinama ni nama. Hoy, isu nasa, ay di imaton siya. Hadaw ka malamba ni, adu ka imaton di, yang patabi oy raga lerami. Adu budi, atom binubu kaya pani hay ge. Hey, warak tabi ya. Nama asiba do na, ahan na dum na hayo hay da na, tabiram bra. Laiza, lay hijaba mama bupan do na nganglak pa do da sauna. Kari, nang nasu, ay di maga pansar da na. Asi hai du na sangsin du na mama tungi masam adubu hekta phoiram ke thabi masam phoiba du da nara du na Hey jabi ai gi sam phoiba do hadu ni na ba na yadre kai gi thadok pa ha ai gi layoi khabi mabu nang nik ta pan ba ya bro tanza du da thonga lom da gi tom sau su sang lai tawram liba ma taw du ubada tom sau sangsin du na ma gi nupi ga masaga sam phoinari ba du khamdok lammi bema na ma gi masam phoiba se amuk ta thadu ni na ma si na ba na loiram lani Laiza su mapana dum na hairabada mama tungi masam phoiribadu thadoklammi ke thabi kaptuna moi papa nangi na chan pi chabi asigane ai lebi na basungam ngamoye Laiza karigino nang na mama tungi masam phoiribadi baba nangi nu pi atom bisina ai gi layoi khrabi mabu pandu na ngangi bani adugini ai na masam si phoiribase baba nangi nu pi atom bisya mabu ya pataba nu pi ni pa gi Laiza adum na haiganu ni nang ma se nangi na mani Nate, ma ai ima nate. Sukata bin bisibo ai ima kai. Baba, nangi nu piato bisya. Waro, natridi ai khuta chiba soiroi. Asi hairam duna Laiza du imung de sauna sangkiram. Tomso, masanu pina sangkibu du yeng duna.
ꯊꯣꯛꯄꯅꯤꯗ ꯃꯃꯥ ꯅꯪꯁꯨ ꯑꯉꯥꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯉꯥꯡꯁꯤ ꯃꯁꯤꯡ ꯐꯠꯇꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯃꯣꯏ ꯃꯄꯥꯒꯤꯁꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯗꯨꯔꯣ ꯃꯃꯥ ꯑꯩꯒꯤꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯕ ꯅꯠꯇꯦꯅꯦ ꯅꯃꯥ ꯅꯆꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤꯅꯦ ꯀꯦꯊꯕꯤꯅ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧꯗ ꯂꯥꯛꯊꯔꯛꯂꯝꯃꯤ ꯍꯣ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯗꯣꯏꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯊꯕꯛ ꯃꯅꯥꯛꯇꯁꯨ ꯁꯨꯅꯤꯡꯗꯦ ꯁꯤꯗꯕꯨ ꯀꯅꯥ ꯁꯥꯎꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯔ ꯍꯥꯏꯕꯅꯤꯗ ꯃꯃꯥ ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯍꯜꯂꯨ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯑꯗꯨꯝꯅ ꯁꯧ ꯁꯧ ꯂꯥꯎꯗꯨꯅ ꯂꯩꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯣꯏꯗꯤꯅꯦ ꯑꯇꯣꯝꯕꯤ ꯐꯠꯇꯕꯤ ꯑꯩꯅ ꯂꯥꯟꯗꯁꯨ ꯑꯩꯅ ꯂꯥꯟꯕ ꯂꯣꯏꯅ ꯇꯥꯔꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯧ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯤ ꯑꯩꯕꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯑꯔꯦꯝꯕꯒꯤ ꯅꯨꯄꯤ ꯊꯤꯔꯝꯃꯨꯔꯦꯗꯨ ꯌꯧꯔꯦꯗꯅ ꯑꯩꯗꯤ ꯇꯣꯝꯆꯧꯗꯣ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯗꯨ ꯊꯣꯏꯅꯣꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯐꯧ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯀꯕꯣꯛꯂꯩ ꯂꯥꯏꯖ ꯎꯕꯗ ꯂꯥꯏꯖ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯃꯥꯕꯣꯛ ꯏꯇꯥ ꯊꯣꯏꯅꯨꯕ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯂꯩꯈꯤꯕꯅꯤ ꯑꯗꯣ ꯂꯥꯏꯖ ꯅꯣꯏꯒꯤ ꯏꯃꯥꯇꯣꯟꯗꯨꯗꯤ ꯃꯕꯨꯛ ꯐꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯏꯃꯥꯕꯣꯛꯁꯨ ꯅꯣꯡꯃꯇ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯁꯨꯛꯁꯪ ꯍꯦꯛ ꯁꯪꯗꯦ ꯏꯃꯥꯕꯣꯛ ꯑꯩꯈꯣꯏ ꯏꯃꯥꯇꯣꯟꯗꯣ ꯐꯨꯛꯐꯠꯇꯕꯅꯤ ꯄꯨꯔꯥ ꯇꯤꯟꯅꯤ ꯆꯪꯉꯤꯁꯦ ꯀꯔꯤꯅꯣꯅꯦ ꯅꯉꯣꯟꯗꯒ ꯊꯤꯅ ꯇꯧꯕ꯭ꯔꯣ ꯇꯧꯏ ꯏꯃꯥꯕꯣꯛ ꯉꯔꯥꯡꯗꯩꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯁꯝꯗꯨ ꯐꯣꯏꯗꯠꯄꯅꯤ ꯍꯩ ꯅꯃꯥꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨꯅꯤ ꯅꯪꯕꯣ ꯐꯠꯇꯦꯅꯦ ꯍꯌꯦꯡ ꯃꯈꯩ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ ꯑꯗꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯇꯥ ꯂꯥꯏꯖꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯏꯇꯥ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯑꯗꯤ ꯏꯃꯨꯡꯗꯣ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯑꯩꯁꯨ ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯔꯝꯕꯅꯤ ꯏꯇꯥ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒ ꯊꯣꯏꯅꯨꯒꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩ ꯅꯣꯛꯂꯗꯨꯅ ꯀꯌꯥꯗ ꯅꯨꯡꯁꯤꯅꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯅꯤꯁꯦ ꯑꯁꯤ ꯈꯟꯗꯨꯅ ꯐꯧꯗꯨꯃꯛ ꯁꯨꯔꯝꯃꯤ ꯊꯣꯏꯅꯨꯅ ꯏꯇꯥ ꯅꯣꯏ ꯏꯃꯥꯇꯣꯟꯗꯨꯕꯨ ꯈꯔ ꯐꯔꯕꯣ ꯀꯥꯏꯗꯒꯤ ꯐꯕꯅꯣ ꯏꯇꯥ ꯅꯣꯡꯃꯒꯤ ꯐꯠꯇꯕꯕꯨ ꯍꯦꯟꯖꯤꯜꯂꯛꯏ ꯉꯔꯥꯡꯗꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯁꯝꯗꯣ ꯐꯣꯏꯗꯠꯄꯅꯤꯗꯅ ꯏꯇꯥ ꯍꯧꯕ ꯍꯧꯔꯛꯂꯕꯗꯤ ꯐꯣꯏꯗꯠꯀꯗꯕꯅꯤ ꯑꯗꯨ ꯏꯇꯥ ꯇꯥ ꯃꯥꯟꯖꯗꯣ ꯈꯪꯉꯤꯗꯅ ꯀꯅꯥꯅꯣ ꯇꯥ ꯃꯥꯟꯖ ꯍꯥꯏꯕꯕꯣ ꯏꯇꯥ ꯅꯪ ꯁꯤꯁꯨ ꯈꯪꯗꯦ ꯏꯇꯥꯅ ꯅꯣꯡꯃ ꯃꯔꯥꯏꯕꯛꯇ ꯅꯨꯡꯅ ꯊꯣꯝꯃꯨꯏ ꯍꯥꯏꯕꯗꯣ ꯑꯣ ꯈꯪꯉꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯣ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯏꯇꯥ ꯅꯪꯁꯦ ꯍꯥꯏꯅꯕꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯤ ꯑꯗꯣ ꯀꯩ ꯍꯥꯏꯈꯣ ꯍꯥꯏꯅꯣ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯒꯦ ꯉꯝꯃꯔꯣꯏ ꯑꯩ ꯅꯨꯄꯥꯒ ꯀꯣꯏꯅꯤꯡꯗꯦ ꯏꯇꯥ ꯅꯪ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯨꯗ ꯇꯥ ꯃꯥꯟꯖꯗꯣ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯟꯕꯅꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯂꯥꯏꯖ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯏꯇꯥ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯃꯥꯇꯣꯟꯗꯣ ꯃꯇꯣꯝꯇ ꯂꯩꯍꯧꯕꯅꯤ ꯁꯦꯜ ꯑꯃꯨꯛ ꯂꯧꯊꯣꯛꯑꯝꯕ ꯇꯥꯔꯦ ꯍꯣꯏ ꯆꯠꯂꯨ ꯂꯥꯏꯖꯁꯨ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯨꯁꯨ ꯂꯩꯍꯧꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯆꯥꯛꯀ ꯊꯣꯡꯂꯣꯏ ꯑꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯔꯣ ꯆꯥꯛ ꯊꯣꯡꯂꯦ ꯑꯩꯅ ꯀꯣꯟ ꯐꯦꯡꯂꯦ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯑꯁꯤꯗ ꯑꯩ ꯑꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯊꯣꯡꯂꯣꯏꯕ ꯆꯥꯛꯀ ꯀꯅꯥꯅ ꯊꯣꯡꯒꯦ ꯌꯦꯡꯒꯦꯕ ꯀꯥꯟꯅꯗꯦ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯊꯣꯛꯎꯒꯦ ꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯂꯥꯏꯖꯁꯨ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯆꯥꯛ ꯊꯣꯡꯂꯝꯗꯕꯗꯨꯗ ꯁꯥꯎꯅ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯍꯥꯏꯕ ꯈꯪꯗꯕ ꯖꯥꯠꯂꯕ ꯈꯪꯗꯗꯅ ꯉꯁꯤꯗꯤ ꯂꯥꯟ ꯇꯧꯒꯦꯕ ꯂꯥꯏꯖꯗꯨ ꯃꯃꯥꯇꯣꯟꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯦꯊꯕꯤꯗꯨ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯆꯥꯛ ꯊꯣꯡꯅꯤꯒ ꯈꯪꯗ ꯃꯈꯩ ꯇꯨꯝꯂꯒ ꯂꯩꯔꯦꯗꯅ ꯍꯦ ꯅꯨꯄꯤ ꯇꯣꯝꯕꯤ ꯑꯐꯥꯎꯕꯤ ꯑꯩꯅ ꯀꯧꯏꯁꯤ ꯇꯥꯗ꯭ꯔꯥ ꯀꯦꯊꯕꯤ ꯁꯥꯎꯅ ꯍꯦ ꯑꯉꯥꯡ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯍꯥ ꯂꯥꯏꯖꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝꯅ ꯐꯖꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯁꯦ ꯊꯣꯡꯂꯣꯏ ꯍꯥꯏꯗꯅ ꯊꯣꯡꯗ꯭ꯔꯤꯕꯅꯤ ꯅꯊꯤꯕꯣꯡꯗ ꯂꯥꯝꯂꯕꯗꯤ ꯊꯣꯡꯂꯒ ꯆꯥꯎ ꯑꯩꯈꯣꯏꯗꯤꯅꯦ ꯊꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯤꯒꯤ ꯊꯤꯕꯣꯡꯒꯁꯨ ꯌꯥꯝ ꯄꯜꯂꯤꯅꯦ ꯍꯩ ꯅꯨꯄꯥ ꯐꯥꯕꯤ ꯅꯪ ꯅꯒꯤ ꯄꯥꯕꯁꯦ ꯀꯤꯇꯥ ꯁꯟꯅꯗꯅ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯉꯥ ꯌꯣꯟꯕꯤ ꯑꯐꯥꯎꯕꯤ ꯀꯦꯊꯕꯤ ꯁꯥꯎꯅ ꯑꯩꯅ ꯀꯗꯥꯏꯗ ꯅꯈꯣꯏ ꯅꯄꯥꯁꯤ ꯐꯥꯏ ꯍꯥ ꯑꯅꯤꯗꯨ ꯈꯠꯅꯔꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯈꯠꯅꯔꯤꯕꯗꯨ ꯇꯣꯝꯆꯧꯁꯨ ꯇꯥꯔꯝꯃꯤ ꯇꯣꯝꯆꯧ ꯆꯪꯂꯛꯏ ꯂꯥꯏꯖ ꯃꯄꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯄꯥꯕꯥ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯣꯝꯆꯧ ꯁꯥꯎꯅ ꯃꯆꯥꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯐꯨꯕꯤꯗꯕꯁꯤꯗ ꯅꯪ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯅꯉꯣꯟꯗ ꯀꯅꯥꯅ ꯉꯥꯡꯉꯨ ꯍꯥꯏ ꯂꯥꯏꯖ ꯉꯁꯤ
ꯃꯄꯥꯅ ꯐꯨꯕꯗꯨꯗ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ꯫ ꯕꯥꯕꯥ, ꯉꯁꯤꯗꯤ ꯏꯃꯥꯇꯣꯟ ꯂꯥꯛꯄꯗꯒꯤ ꯕꯥꯕꯥ ꯅꯪ ꯅꯆꯥ ꯑꯩꯕꯨ ꯐꯨꯔꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯆꯥꯕꯨ ꯐꯨꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯦꯊꯕꯤꯗꯤ ꯇꯣꯝꯆꯧꯅ ꯂꯥꯏꯖꯕꯨ ꯐꯨꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯣꯏ ꯃꯄꯥ ꯐꯨꯒꯗꯕꯅꯤ, ꯃꯃꯥ ꯑꯩꯉꯣꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ꯫ ꯈꯪꯍꯧꯗꯦ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀꯦꯊꯕꯤꯒꯤ ꯃꯈꯖꯥꯏꯗ ꯑꯃꯨꯛ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯈꯖꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩ꯫ ꯅꯣꯡꯃꯇ ꯏꯃꯨꯡ ꯑꯁꯤ ꯁꯥꯟꯇꯤ ꯂꯩꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯈꯠꯅꯕꯒ ꯆꯩꯅꯕꯒ꯫ ꯂꯩꯍꯧꯔꯣ, ꯅꯣꯏ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯑꯗꯨ ꯀꯥꯗꯨꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯆꯥꯛ ꯊꯣꯡꯂꯝꯗꯦ꯫ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇ꯭ꯔꯤ, ꯀꯦꯊꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯛꯏ, ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯁꯤ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯔꯕꯅꯣ? ꯂꯥꯏꯖꯕꯨ ꯑꯩꯅ ꯄꯣꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯔꯨꯔꯕ? ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯦ, ꯃꯊꯪ ꯃꯄꯣꯛꯇꯁꯨ ꯑꯩ ꯏꯃꯤꯠꯇ ꯏꯆꯥ ꯎꯔꯣꯏ꯫ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡꯁꯦ ꯏꯆꯥ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯀꯦꯊꯕꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯥꯏꯖ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯂꯥꯏꯖ, ꯅꯪ ꯄꯥꯕꯅ ꯏꯆꯥꯕꯨ ꯐꯨꯕꯒꯤ ꯀꯞꯂꯤꯕꯔꯣ? ꯅꯪ ꯄꯥꯕꯅ ꯏꯆꯥꯕꯨ ꯐꯨꯔꯤꯕꯗꯣ ꯏꯆꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ? ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯆꯥꯕꯨ ꯑꯩꯅ ꯄꯣꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯏꯆꯥꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯨꯔꯦ꯫ ꯅꯪ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ꯫ ꯂꯥꯏꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ, ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯏꯆꯥꯁꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ꯫ ꯏꯃꯥꯅ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥꯒꯤ ꯂꯥꯏꯖ, ꯉꯁꯤꯗꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯀꯣꯟꯅꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯀꯦꯊꯕꯤꯅ ꯃꯆꯥꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯄꯤꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯗꯨꯅ, ꯏꯃꯥꯒꯤ ꯂꯥꯏꯖ ꯀꯞꯀꯅꯨꯁꯦ, ꯅꯄꯥꯗꯣ ꯁꯥꯎꯔꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯃꯥ ꯏꯆꯥ ꯅꯄꯥꯕꯨ ꯊꯤꯔꯨꯁꯤ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯇꯣꯝꯆꯧꯕꯨ ꯊꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯆꯪꯂꯛꯇꯨꯅ, ꯕꯥꯕꯥ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯌꯨꯝꯗ ꯍꯜꯂꯁꯤ ꯕꯥꯕꯥ, ꯉꯁꯤꯗꯒꯤ ꯏꯃꯥ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯔꯣꯏꯌꯦ ꯕꯥꯕꯥ꯫ ꯃꯣꯏ ꯃꯄꯥ, ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯏꯆꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯅ ꯂꯩꯔꯒꯦ꯫ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯊꯕꯤꯅ ꯂꯥꯏꯖꯕꯨ ꯅꯨꯄꯤ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯂꯥꯏꯖꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯥꯏꯖꯒ ꯃꯥꯟꯖꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯥꯃꯥꯟꯖ, ꯎꯗꯕ ꯀꯨꯏꯔꯦ, ꯇꯥꯃꯥꯟꯖꯕꯨ ꯀꯥꯏ ꯆꯠꯂꯨꯕꯒꯦ? ꯃꯇꯝ ꯀꯨꯏꯅ ꯂꯪꯐꯩꯗ ꯆꯠꯂꯨꯔꯦ, ꯑꯗꯨ ꯂꯥꯏꯖ ꯅꯪꯗꯤ ꯌꯥꯝ ꯍꯣꯡꯂꯝꯃꯤ꯫ ꯍꯣꯡꯂꯕꯅꯤ ꯇꯥꯃꯥꯟꯖ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯈꯪꯅꯕꯁꯨ ꯂꯩꯔꯝꯂꯅꯤꯅꯦ ꯂꯥꯏꯖ꯫ ꯂꯩꯇꯦꯗ, ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯂꯩ꯫ ꯃꯥꯟꯖ ꯅꯨꯡꯉꯥꯏꯇꯅ, ꯂꯥꯏꯕꯛ ꯐꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯁꯛ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯗꯨꯕꯨꯔꯣ? ꯇꯥꯃꯥꯟꯖꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯂꯒ ꯆꯦꯟꯈꯤ꯫ ꯃꯥꯟꯖꯁꯨ ꯂꯥꯏꯖꯅ ꯍꯥꯏꯔꯝꯕꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯏꯖꯒ ꯃꯥꯟꯖꯒꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯂꯥꯏꯖꯒ ꯃꯥꯟꯖꯒꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫